Praise the Lord. Ahanbamagtada yengbiriba amasung tabiriba nungsizaraba chilinausing icheichal ima pabungsing marupsing wajasing mayam pumnamakpu dayanan laishramna Kanbiba Mapu Jesu Christa gi Jesus Christ ki sengthoiraba minglenda yaifa mangol pijabaga loinana ikai khumnajari yengbiriba amasung tabiriba do matam chuppada nada yektaba tekta kaidaba fattabadagi haikap jekaptagi manung matam chadana si naba thokkadoba leiramba taragasu siduna fumduna hingatuna aikhoibu loinabiba aikhoibu kanbiba Jesu Christa na dombu matam chuppada loinabiba oisanu matam chuppada kanbiba oisanu kanbiba mapugi afaba wapao sibu tabiriba adom thagachari mayam ngasi yamna maruoiba karigumba kharadang aigi thamoida faujarakpa kharadang ai phongdokjarake kanagumba misak amana kanagumba family amana Prabhu Jesu Christa bu aigi amatta ngairaba Kanbiba mapuni haiduna lausinjaba taragadi natragasu lausinjage haiduna khanjaba taragadi hairiba family aduda hairiba misak aduda leigadauba gun mahakna taudaba yadaba khartang mayamdai phongdokjarake kanagumba family amana Prabhu Jesu Christa bu aigi amatta ngairaba Kanbiba mapuni haina lausinjaraba lausinjagadaba oiba taragadi adomgi family ado adomgi matay manaw husband wife ado asuki matik nungsinabagi mathau tai mayam asuki matik nupana magi nupibu yamna nungsibigado masay ishwargi wahayni aduga nupina magi nupabu athoibani khanduna ikai khumno hai amasung mayam family amada imung manung amada matay manaw anina mahaki nupaduna magi nupibu yam nungsiba aduga nupiduna magi nupada yamna ikai khumnarakpa matamda mekhoina pokpa machasing ado amatta soiroi mayam ko yumda aikhoina mayam ma ui yumda matei manau oiraba matungda nupaduna atopa nupida khangna khangdabada aduga gidi nupiduna magi mapuroiba leina atopa nupada fattabagi thabak tawrakpa matamda nungsinadaba matei manau khatnaba chainaba tholakpa matamda haiba imung aduda pokpa angang ado mayam afaba angang semba ngamoi afaba angang oiroi maramdi mama mapana khatnaraga launaraga chainaraga machasingi thamoi kairibani mayam ko asigi matangda aigi oiba kino kharadang mayam ai phongdokjarake amasung manipurdagi igunda iche aina haijarage aingonda phone tawbirei amasung hairei madudi oza aikhoi family gi damakta prathana tawbiu aigi nupa gi damakta aigi nupa se mahag yu ngauraga mahag numidangda yu ngauna hanjalaga aingonda phui aingonda otli aingonda nei haibagi prayer tawbiu haina phone tawrei me amasung hairiba mawong ase magi nupana yu ngauraga matuda phubiba se me ase ayamba matamda ina urakhi amasung aina angang oiringai matamdasu aigi ipana yu ngauraga ahingda imada phuraga lai me amasung aigi ipana imada phubase chumnagi dum khubakna karina phuba nate numidangi pung 10:30 tarakpa matamdani aina imagi khomlang thaiba matamdani meyam imagi masam se pairaga chingaga akogi chak thongnabagi singaiba khaibdo singaibak na phubani matamduda ai imagi khomlang thakpagi maram yamna nungsiba adubu khamdokpagi di pangal leijade adubu imana kappado lawdo uba matamda asuki matik thamoi pikthai meyam asuki matik awaba oire haijaba tai ko masi nongma khakta nate masi kayarak ni pana yu ngauraga sumaina imada phubase meyam ko masigi matang sida ekoina yu thaga akogi yu karisu nataba yu haibado lupa kharagi pesa kharagi thaga magi matei manawbu wahangadabo oiragadi hairiba yudo amukhana thaktabana hena fai mayam ko adubu Jesu Christa thajaba family ama oiragadi magi nupibu yam nungsiu aduga nupina magi nupabu kai khomno mayam Jesu Christa na aikhoida kaubase waraba choktharaba polum puba punamak ingonda lawu potha hanbige haibani matei manawgi understanding yauramdaba Prabhu Jesu bu thajabiu understanding na thalakani nungsinabana thalakani aduga khwaidagi maruoiba amakak haijarage adomna Jesu Christa bu thajaba imung oiba taragadi adomgi yumlon nababu nasamakumna nungsigadabani mayam adomgi yum thangnaba adomgi yumga yumlon nariba yum singado ado asuki matik nungsiu nasamakumna nungsiu hai mayam se holy bible gi wahaini nasamakumna nungsiu
하이바 윰로너리바 아두기 아와 누가이다 서로기 야미노 매암 aduga nungsiba haibase ishordagi Jesu Christa na phongdokpa nungsibadi taibang panbagi oijaba thibagi nungsiba nate mayam egi kanaba phangnabagi damakta nungsi sanaba nungsiba saba ase nate mayam ko nungsiba yumlonaba do isamakumna nungsiba mayam magi yumlonaribaduna warakpa matamda aina ngamjaba mateng pangba thamoi sengna thamoi tingna mateng pangba mayam ahawba ma thongasu yenaraga chaminaba yumlonabagidamagta ishorda haijaba matamda so haijaba aduga yumlonaba hairakpa matamda aigi yum thangnaba adongi yum thangnariba sing adu yam nungsibiro adom nasamakumna aduga adu khakta sunate ekoina ekogi lamdam kudam oina hairagadi manipur se ekoi ima lebak haiduna hai ima lebak haibadi ekoi manipur da leiriba ase ekoi ima amatagi machani haina khalliko aduna manipur ga lona duna leiriba state singbusu adom gumna adom ima gumna adom khanbiuba egi iramdam manipur di ima ne khanba atopa state tana koina migini haina khanba nate man yade mase ishwar gi wahini aduga ekoina overall yingakpa matamda ekogi leibak ase ekoina bharat mata haina bado bharat mata ki je ekogi ima leibak ni ekogi ima leibak amasung ima leibak ki manungda leiba macha singse tongan ba jat oiramba jai aina haijeri basi ishwargi Jesu Christa gi wahai aduni tongan ba jat India da leiramba jai adubu ekoi amatani haibasini ekoi ima amatagi machani hairasu khaiman ba thokte maramaduna ekoina thangnariba leibak singbusu ekoina nungsiba aduga mayam adom chatpa mafamda adom phangnaba mising ado kanagumbagi awaba uba matamdane adom mateng pangbiramo mase nungsibagi khwaidagi chawba khudamni mayam kanagumbana nungairakpa matamda nungaiba matamdadi mateng pangba nungaiba matamdadi magi marup mapang yam tholakpani adubu awaba matamdadi tholaktabane aduga nungsibagi khwaidagi chawba khudamdi awaba matamda saruk yaminabasini Prabhu Jesu Christa na Calvary gi cross ta pang tingnabagi damakta lakpibado papda leiraba awabda leiraba kanbiningai leitraba yaw shenbinaba mapu leitraba kaisalna koitan tanaduna leiraba mioiba ikhoibu norokta taragadauba mioiba ikhoibu kanbinabagi damakta ikhoina waringai maktada pap chelingai maktada Jesu Christa na Calvary gi cross ta pang tingbibani maramde ikhoigi awabado magi matakta thongatkibani maramaduna Christa gi follower tunginba macha ama oina ikhoina su kanagumbagi awabase ikoi thangdanaba ikoi hotnaminasi mayam asini aina mayamda phongdok chaninba amasung igi thamoida faujirakpase kaubiganu adom share tawbiramo Christian oiraba matungda family gi manungda understanding yaudaba aduga ai karigumba amasu haidok sage mayam Christian oiraba matungda kogi aina yadaba thabaksing chanbiduna tawbiganu Christian adum Jesu thajaba taragadi maramdi aina yadaba thabak tawba ain thausadaba sing adu wayengani haiduna hairibani mayam aduga aikoina karigumba thabak ama tawraga aigidi nungaiba oiba adubu aikoigi ipa Jesu Christa gi mingcha thiennabagi thabak se chanbiduna tawbiganu iramdam manipur da aikoigi Christian kauba kharana tawbadi aikoina ure tare example oina hairaga aina yadaba thabak tawba mayam aina karigumba thabak tawraga aigi paisadi phangba aigi yumdi yam ina khulakpa adubu aigi pa ishorbu mina ngangnakhiba mayam miyoibana pamibase achumbaduni afabaduni asengbaduni amotpase pamde aduga ishordi asengbani holy ni mayam ko maramaduna ikoi aina yadaba thabak tawbiganu sel tanba taragasu humang mamalna sel tanba adugumbagi mawongda khoi laiminasi mase ishorgi aningbani Holy Bible na kari hai ahan bada nahak ki thamoy apumba thawai apumba masung pukning apumbana Jehovah ipa ishobu nungsigadabani masi ahan ba masung khwaidagi chawba yathangni aduga ani subadudi nahak ki yumlo nababuna samakum na nungsiu na samakum na kumna nungsigadabani wain yathangda yawriba masung watak thokpa mi singi wahai ado yathang ani asida suple haiduna takpi me mase phongdok sage aduga aingonda Manipur dagi iche mana phone tawbirakko madudi aigi nupana yu ngauraga aingonda phui nei haibado kanagumba sing yengbiriba adom Jesu Christian oiramdabasu yai adubu mado Jesu Christa gi asawbani adomgi nupibu adomna yu khara thaga yu khara ngauraga adomna yu haiba pusaka se thaga adomna gi family do chakhaiba taragadi family do okhaiba taragadi family angang sing nupi cha sing matu sonje khraba nupi do phubi duna chaibi duna icha sing wahan ba taragadi ado thaktabana hen fai me am ko ju haiba na
ꯑꯩꯈꯣꯏ ꯊꯛꯑꯒ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯇꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯛꯇꯕ ꯐꯠꯇꯕ ꯇꯧꯕ ꯇꯥꯕꯤꯒꯅꯨ ꯌꯨꯝ ꯊꯨꯒꯥꯏꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯃꯁꯨꯡ ꯕꯥꯏꯕꯜꯅꯁꯨ ꯀꯔꯤ ꯍꯥꯏ ꯌꯨ ꯉꯥꯎꯒꯅꯨ ꯃꯔꯝꯗꯤ ꯃꯁꯤꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯌꯥꯝꯅ ꯂꯩ ꯑꯗꯣꯝꯅ ꯌꯨ ꯉꯥꯎꯔꯒ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯥꯔꯒꯗꯤ ꯆꯥꯟꯕꯤꯗꯨꯅ ꯊꯛꯄꯤꯒꯅꯨ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯗꯣꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯆꯠꯄꯨ ꯑꯗꯣꯝꯅ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯕꯨ ꯇꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯁꯦ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯆꯔꯤꯕ ꯋꯥꯄꯥꯎ ꯑꯁꯤꯗꯒꯤ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯋꯥꯄꯥꯎ ꯑꯁꯤꯗꯒꯤ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯗꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯗꯕ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯁꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕꯕꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯆꯈ꯭ꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯗ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯗ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯇ ꯃꯃꯤꯡ ꯏꯁꯟꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯃꯍꯥꯛ ꯑꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯧꯖꯤꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯥꯖꯔꯕ ꯑꯩꯈꯣꯏꯁꯤꯃꯨꯛ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯅꯈꯣꯏ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯉꯥꯜꯅ ꯑꯃꯝꯕꯗ ꯉꯥꯜꯂꯤ ꯐꯠꯇꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯅ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ